Bangladesh leiriba amadi India dasu amadi Bangladesh ki mapan India ki mapan da leiriba koi North America da leiba chinau mayam sing da ina Manipuri mera ki makai dagi hanana kuramjari amasung nolukjari ngasi live ki program natraga discussion asi koi kudak ta tawjabani aduna thodokna sem saba leite Bangladesh ki hujuji oriba phibam side sida maruina mapan da leiriba Bangladesh ki mapan da leiriba koi ki furupchasing maruina koi imanaba amadi koi yambasing ojasing mayamnasu aingonda toin hangakpa jawi hujik Bangladesh da leiribsi karamba phibam da leiriba kari karam tawriba haina to asigi matang sige siga akoina khajiktan khana nena ba haina mayam gi keno sidasu kai hatare wakanda phawriba nungang amadi khangning amadi hangning amasung akoina kari karam tawriba haibagi awaba tariba natraga chamna koi sum karamong da thengnariba haibado adugi pau du mayam sum taning na khawrang na ngai na leiba aduga aina asum koi mayam koi oja sing khara made ama yamba sing khara ga tanara ka masum koi Manipuri mira gi team ga tanara ga kudak te doida koi gi leiriba huji ki Bangladesh ta su khara kano si internet ki problem si khajitang ni ngarang da gi haigadra ngarang da gi khara phaba gum towi aduna sigi khudong chaw si lauraga akoina ngasigi live si tawjabani do ahama maktada aina khara short introduction hatra koina sida jawriba ponmak se koi loina sakhangnaraba masum Bangladesh ki thoido hendokna sum koi mitei amadi koi Manipuri singi haitare mitei singi oina kainoina thoido hendokna hiram khuding mokta saruk yaduna laiba ngaktani ahamokta leriba si koi oja ahibam Ranjit damai da kini koi Bangladesh ki kai haitare koi site gi lamda su amasung social activist amo oina su mangai de sim jawduna lakpa oja oina leiba koi kainogi headmaster oiba koi school high school amag headmaster oina leibani amasung hoji ki oja pothare ko natro oja Ranjit ai introduction yamna samna kaino torage adu gaidi koi aina di kaka kawi oja hamom sanaton hamom koi Bhanuwas tagini igidi kaka ina su kawi adu kharni wangda su Manipur chatluba de maruina site gi lamda tana kaka sanaton si su koi gi mitei gi oiba thabak thoram kya da saru yaduna lakpani ngasi su mangonda gi pau khara tajaningi adu ga loina na Bhanuwas ki kainoni pari chingtham adu ga hoji na Dhaka da leiba student activist oina su koi not only Manipuri community mitei khaktagi nataba ako all over Bangladesh ki ethnic minority linguistic minority amadi indigenous singi action haigadra koi gi human rights amadi koi gi rights sing tan su mamangai dagi sum chang thong saru yaramba hoji na job ama tawna haitare Dhaka da sum kano leiri loinana Bangladesh ta leiriba koi Manipuri singi thabak thoram kya da ma hoji saru yari maruina Dhaka Bashim Manipuri haiba community organization ama lei asigi su lusingba oina thopuri so ahama maktada ai sum ojaronjit ta laksake ojaronjit na khar samlapna ngasi oriba mani Bangladesh ki phibam se kari dagi kari oirakpano haibado maruina koina sum khaji khara sum taje je kai hatare ta bhai dis koi news tani ko sum wari watai sana bada koi aham bada di students ki movement isam jamna koi kuta haibde koi thabak maruina government ki job ta koi kuta CCMC gi matang da khajitang semdok sajinba adugi matang da hawrakki ihona na tai asigi matang ojana khara samlapna wahai khara dang thambio Kurumjari jengbiriba viewers mayambo amasung Manipuri midol ngasigi discussion video awards si silamgiriba iki Manipuri midor pesa sibo ai aki kinodagi kurumjari ai Banjit Bangla ki handaki oiriba phiba masi yamna aikogi ngarang nahan hekta tauraga oirakpa phibam nate masigi andolon sigi mairi si haurakpa si ahanbada chhatra singna aikogi chhatra singna thabak si khangalak sarkar gi lailaisu tambal oiraga sarkar gi thabak si changge haina changakpa matamda changge haina taurakpa matamda talakpa matamda aikogi kota haina sarkarna aikogi reserve tauba akogi seat khara haidi mi chama lawba tabada saruka sukna adugi kota asuna kota haina kota ama thamaga akogi muktejo singi kota adugai di ethnic community singi kota
ꯑꯗꯨꯒꯩꯗꯤ ꯖꯤꯂꯥ ꯀꯣꯇꯥ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯇꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯐꯤꯃꯦꯜ ꯀꯣꯇꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯇꯥ ꯃꯌꯥꯝ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯕꯛ ꯈꯟꯕ ꯃꯇꯝꯗ ꯀꯣꯇꯥ ꯃꯌꯥꯝ ꯑꯁꯦ ꯑꯁꯨꯝ ꯄꯥꯁꯜꯂꯨꯔꯒ ꯀꯣꯇꯥ ꯑꯁꯤ ꯆꯥꯝꯃꯗ ꯑꯩꯈꯣꯏꯒꯤ ꯖꯥꯡꯈꯩ ꯇꯔꯨꯛꯔꯣꯝ ꯀꯣꯇꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯆꯥꯝꯃꯗ ꯖꯥꯡꯈꯩ ꯇꯔꯨꯛꯔꯣꯝꯁꯤ ꯀꯣꯇꯥꯒꯤ ꯀꯩꯅꯣꯗ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯆꯠꯄꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯪ ꯐꯪꯉꯛꯇꯕ ꯊꯕꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯔꯛꯄ ꯆꯪꯕ ꯐꯪꯉꯛꯇꯕ ꯑꯗꯨꯒ ꯀꯣꯇꯥꯅꯤ ꯍꯥꯏꯗꯅ ꯈꯟꯗꯅ ꯃꯃꯥꯡꯗ ꯃꯦꯔꯤꯠ ꯑꯣꯏꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯅ ꯑꯁꯨꯝ ꯂꯩꯊꯅ ꯂꯩꯍꯧꯕ ꯑꯗꯨꯒ ꯀꯣꯇꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯥꯡꯕꯨ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯄꯦꯟꯗꯕ ꯀꯌꯥꯁꯤ ꯂꯥꯛꯄꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯍꯧ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯈꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯈꯤ ꯍꯧꯔꯛꯄꯁꯤ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯅꯤ ꯌꯦꯡꯕꯤꯅꯤ ꯑꯩꯈꯣꯏ ꯍꯣꯏ ꯀꯣꯇꯥꯁꯦ ꯃꯁꯤꯡ ꯈꯔ ꯍꯟꯊꯍꯟꯒꯅꯤ ꯊꯝꯂꯤꯕ ꯃꯨꯛꯇꯤ ꯖꯣꯙꯥ ꯀꯣꯇꯥ ꯐ꯭रीडम फाइटरꯒꯤ ꯀꯣꯇꯥ ꯑꯗꯒꯤꯗꯤ ꯐꯤꯃꯦꯜ ꯀꯣꯇꯥ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯇꯥ माइनॉरिटी कोटा अदुगैदी अखोगी किनोगी अखोगी प्रतिबंधी हाइबा तारे अखोगी असुगुंबगी कोटा मसी सिंगसी अखोई मसिंग हंदा हलकनी अने सरकार सिंग स्टूडेंट सिंग दा डिमांड तौरइबा कांबू सिंग दा मसीगी असुकुइबसी असुम ngaiko noi taptha ko akoi soidana masi masingsi handa lakani haidana asumana asas makoi da thaja bakra thamaga piraga asum lakmani matamsi kuina matam sangna lakpasiga handak student singna july gi ahuba baktadegi kota sigi tamakta masi lawthok tabajaro kota se masing handa hanbiu kota si asumaina chama lawrakpada saruk janghai taruk kota oina lawsan hiba taraga kota da lei hiba taragadi merit oiba student singdo larik lai su tambudana kedaudagi makoidi merit leiragasu kota gi manung chandradi makoi thabak bangandagi chithadana adum leirani haibagi wakanda makoina masi sarkar da akanba protest ama tauba haurakki masigi protest si student singna hauba haurakki july gi ahuba maktada masi haurakpasi mathang asiga sadharon akogi general party gi karigumba dol nataba akogi students front nataba tungana students karana masi makoi pullaga haidi akogi general akoi students satra gono adhikar porishod adugumba kaino amada benar amada makoina masi mapal thorokpa haurakki lambi lamkhang da thoktana lawba haurakpasida masi akanba masida makoina handak lawrakpasida छात्र सिंह मथक्ता संपन्न दम हाइजरगे को डेट करी होय खा सबदना कोई मरुने कोई मिटे सिंह की फिबम दोने लाक्से होय मदु छात्र सिंह की मथक्ता अखोगी पुलिस की एक्शन चथाबा एक्शन असुगुंबा बांग्लादेश लेरिबा छात्र नतबा छात्र की गार्जियन ओइबसिंग अमदि अखोगी ओजा ओइबसिंग मखोइना मसी जामना मखोइदसु अथिन अते थमोइदा मखोइदसु जामना पेंदा मम फारोपदगी मदुगी मयामसे असुम तोंचलप हौरकी आंदोलन असि इहौसी कंखलकपदगी आंदोलन असि भार्सिटी अमदगी भार्सिटी इंटर बांग्लादेश की भार्सिटी लेरिबा मभंग खुदिंगमक्ता कोइगी साधारण छात्रो अधिकार असिगी तानबा कांगबुना मसी हौरपदगी अकोमदा इरोय सलपदा अखोगी कोटा की आंदोलन से ढाका ददी जाम कन्ना अखोगी मैखू होना तौरप मतमदा अखोगी अबू साइद दादना स्टूडेंट्स अमना अइबु हालु न कोई अखोगी दाबी सीडीपी दबा जारोय हाइबा अदुगुंबा वहाई थमगा माना लंबी द थोकतना चोंबा मकुट मसा तिंथोगा माना डिमांड सी तौबा मतमदा पुलिस सिंगना मांगोंदा अखोगी ओपन फायर तौदुना मार्क्सी मफम अतुदा सवाई थाकी मसीगदगी हौजिकी कोटा आंदोलन सिदा अखोगी लेरिबा ओपोजिशन पालिबा मतमदुगी पालिबा सरकार की ओपोजिशन दा लेकिबा पार्टी मयाम सी तोंझलकपा हौख्रे
ꯆꯣꯡꯁꯜꯂꯛꯇꯅ ꯑꯀꯣꯝꯗ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯣꯔꯠꯀꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯄꯤꯈ꯭ꯔꯦ ꯃꯁꯤ ꯍꯟꯊꯅꯕꯒꯤ ꯈꯟꯅꯔꯤ ꯑꯗꯨ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯥꯏꯔꯦ पुलिस सरकार पुलिस थादन अखोदी मधु जाररोय हाइदना मधुगा पार्टी अतोपा अखोगी ओपोजिशन पार्टी सिंग लेंगा लमदम सिगी बांग्लादेश की मयामचु तोंसिनलकपदुददी अकुम द स्टूडेंट सिंगसिना डिमांड अमदा लाखरे हाइदी एक दफा एक दाबी अखोगी लेरिबा पालिबा फमलिबा सरकार असि फमदगी थादोकबा ताय फमदगी कुंदबा ताय नत्र अखोगी अतई सरकार सिगी मवासी करियमता थाजररोय चलरोय हाबसिया मसिदा हौगिबा थौदोक्तगी तौदना इरोय लोयबदा तौग्रिबा थौदोक अखोगी प्राइम मिनिस्टर बांग्लादेश की फॉर्मर प्राइम मिनिस्टर उबिरंबा शेख हसीना ना महांगना फम थादोगा मपान चक्कीबसे मसिना इरोय रोयबा फिबम होजी ओइरक्तिबसे ऐ संपन्न वारी से लेजरे अदु अखोना चिंगनरंबसी मतम खरनी दु जाम चिंगनरंगी अखोय हाइदी मागना अखोगी आंदोलन सिना मफम पुनमक्ता हौकलकपा बांग्लादेश की मफम कयादा कर्फ्यू थादरकपा पब्लिक सिंगना कर्फ्यू से जाददना मपान थोरकपा नदुगा पुलिस का दुगैदी आंदोलन तौरिबा पब्लिक सिंगसिगा मायोकनबा असुगुंबा फिबम सि तारकपदा मिसी मिना कया अम थोखरे आगोस्ट चंगहलकपदा मिसी मिना सि कया अम थोकपदगी अंगकपगी ओइदना मसिदा न्यूज अखोगी केनो जनबीरे अखोगी नीट ना चिंगबा सरकार मतमदुदा सरकार नीट अखोगी सोशल मीडिया ना चिंगबा नेटवर्क सी इंजनदना मसिदा मिसी मिना अशोक अपन मयाम अम जाउखरे मसिगे आंदोलन से खरा तपथगद्रा हाइदना खलंबा सरकार की पॉलिसी ओइना मजाय मतमदुगी अदुबु तपथददना अहोय हेना कंखलक्तना अहोय हेना अखोगी इहौसी इचंग चंखलक्तिदना इचंग थौरक्तिदना दुना सरकार से फम थादोक्तब ngमखिदे थादोकबगी तांगफम से फम थादोमदागी तांगफम से अखोगी फमसी थादोए महाक्सी मपान चक्रे कोई शेख हसीना सिना मपान चक्रे थादोए हाइबा थाबगी तंजासी अखोगी अनौबा आर्मी दा सिनरगा आर्मी की चीफ ऑफ स्टाफ अखोगी आर्मी की मकोक बाहिनी अहुंगी अखोगी मकोक अहुमदा फमना वारी सानरगा मकोइदा फमजी सिनरगा महांगना चकीबा मतांग से खूब पाव से हेक थोरकपगा पब्लिक सिंगसिना गोनो भवन दा चंगदना प्राइम मिनिस्टर ना लेरंबा माकी ऑफिस माकी लेफम मदुदा चंगदना थुगाय कोकायबा ममा सी हौक्रे मयाम सी अदुगा मधुगी तंजासिदा अखोगी आर्मी ना सु हुजिकी अखोगी लेबाक सिगी कैनोसी चपचाबी पाइद्रिबा मतम मरक मखकी तंजासे इकोई बांग्लादेश ता मैतई खक्तगी वारी नते ऐना हाजरिसे बांग्लादेश ता मफम कैदा लैबा पब्लिक सिंग जाम चिंगनाना जाम टेंशन दा लैनकी हाइदी करीदगी करी ओइरबा सरकार लैतबा मतमनी होजिक सरकार पांदबा मतमनी मसिदा इकोगी आंदोलन हौबा सिंगदुगी मरकता चंगसलगा खुदोंग चाबा लौबा खरना मीगी पोचै थुगाइबा उथोकपा मै थादोकपा पुनाबा हातोकपा असुगुंबा थौदोक कया से अकनबदा मसी थोकी मसीगी तंजासी एकोई बांग्लादेश ता लेरिबा मैते एकोई ई पाव फौननबा होना जै सिले ना चिंगबा भानुकास ना चिंगबा बिस्काव ना चिंगबा मफम कयादा धमाय ना चिंग ई पाव फौनै एकोई मसे करी कनादा करी ओइबा मैते अशोक पंजाउरिब्रा नत्रगा मसिदा अखोगी खुदोंग जाबा लौबा खरना अखोगी मसिगी रायुत अमगी फिबमदा हाइदी अदुमाइना हिंदू सिंगी मयुम मकई थुगाइबिबा मै थादोकबिबा अदुगुंबा कासु जाउसले मसी जाउसलकपा तंजासे अखोगी मसी अखोइदा तिनसोनमा जामना अखोई अहिं संदा नुमिदांग सिबा अखोई तुमदबगी फिबम अदुमाइना फिबम से अखोई लेनकी मसी आइना कंजबदा बांग्लादेश की आयाम मफमदा लैरिबा मसिंग लिगलबा मैतै सिंगा लैरिबा खुंदारिबा मयांग सिंगा लोइनना खुंदानरिबा मफम सिंगसे लैरिबा मैतै खुदिंगना मदुमना टेंशन अमा पुदना लैरंगने आबसे खल्ले अदुबु लाइबक फबदी अखोइना मखोइना करिगुंबा पार्टी की केनोदा अमना अमा मयुम मकै मै थादोगसु थुगाइरगसु अखोगी लुटपा तौरगसु मसी मैतै खुंजा मसिंग लिगलबा खुनसिंगददी चंगक्तना टारगेट तौदना मैतै की जुमकै दा ओट नैबा
ꯂꯨꯠꯄꯥꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯑꯥꯟꯗꯣꯂꯣꯟ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯑꯀꯣꯝꯕꯗ ꯁꯔꯀꯥꯔꯁꯤꯅ ꯐꯝ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯝ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯕ ꯃꯈꯥꯗ ꯄꯥꯔꯇꯤꯁꯤꯡ ꯃꯌꯥꯝꯁꯤ ꯀꯧꯔꯒ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛꯁꯤꯅ ꯖꯦꯅꯔꯦꯜꯁꯦ ꯃꯈꯣꯏꯅ ꯀꯧꯔꯒ ꯃꯤꯇꯤꯡꯁꯤ ꯐꯝꯃꯕ ꯃꯈꯥꯗꯗꯤ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ आंदोलनꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯥꯔꯇꯤ BNPꯅ ꯖꯃꯥꯠꯅꯆꯤꯡꯕ ꯃꯈꯣꯏꯅ ꯂꯥꯎꯊꯣꯛꯄ ꯍꯧꯔꯦ ꯃꯐꯝ ꯃꯐꯝꯗ ꯅꯈꯣꯏ ꯃꯁꯤꯒꯤꯁꯦ ꯊꯨꯒꯥꯏ ꯖꯈꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯁ ꯁꯔꯀꯥꯔꯁꯤꯕꯨ ꯂꯧꯊꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯅꯤ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯃꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯥꯏꯀꯤꯡ ꯇꯧꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯅꯦꯅꯥ ꯇꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ इंटरनी अखोई इंटर गवर्नमेंट अमा अखोई सरकार अमा मंत्री सभा अमा अखोई सेमे हाइदना पाउ तारे मसी तारगदी मखोइना फमसी माइ मागी फमसी हेक लौखिबा मतमददी लेपाक असि खजितंग इं तक्पा हाइबा तंजादु लाकद्रा हाइबसी एई खल्ली अदुबु एना मयामदा खंगनजनिंगबदी अखोई लाइबक फबदी बांग्लादेश लेरिबा मैतेइसिंग एना ngasai हाइजकिबदुनी टेंशनददी क्वाइसु लेनरमगनी अदुबु हुजिक्ति मदुगी टेंशन दो खजितंग पाथरगले एकोई उरिबा फिबमसिना आइना हाइजनिंगी खजितंग पाथरगले इंटर गवर्नमेंट अमा आईदी अंतर्वर्तीकालीन मकोना सरकार अमा सेमबसे मसी सेमना माइ मागी थौ फमसे हेक पुरकपा मतमदा एकोई सिगी असुगुम्बा वोट नैबा अमा मसे खची मसंग खंदरनी हाबसे आई ताजगे मसीने अकोई थदोकबा ईश्वरगी कृपादगी मसीदा लेरिबा मियाम पब्लिक सिंगना अकोई बुनुसीबिबदगी ngasibaudi asoka pan thudukwa ekoi maitai manungda jawi haba pauchi lejade dhamaironda su leite mapanda su thudukwa leitabra haina khalle kuramjari asini aigi hujiki wakal ओके थाचरे ओजा मरुओइना अखोइना तानिंगी मसु अदुमकनी अखोइ बांग्लादेशता लेरिबा कई हाइतारे अखोइ मिते पांगन अमदि अखोइ गुम्बा मिते नति पांगन नतबते ते प्रो मचा सिंग सिसु कर्म फिल्म दलिबा दुगि ताजनिंगदुना अखोइ ngasiगी लाइव सि सिंजेबनी मरुओइना अखोइना सुम न्यूज़ता अखोइ असिगी हौरकपदगी हौरना करी करा मोंगदा लेदि हाबदि मयाम सुम कई हाइतारे अखोइ ngasiदी सोशल मीडिया गे युगनिना लोपना सुम खर खरदि पाउ फाउनरबनी दुगा अखोइ मैतेगी ओइबा कैनो सिंगसी मरुओइना अखोइना ngasiगी कैनो सिदा खनना बायदुना अखोइ लाइव असिगी सिंजेबनी दु मथंगदा अखोइ ओजा सनातन अखोइ भानुवासता लेरि ओजादा सुम लाक्सगे ओजाना बांग्लादेशता कई हाइतारे ढाकादा मदा मयाम पाउबदि सुम न्यूज़ की खुथांदा पाउदि सोदे खोइसु ताइ अदुगा हुजि ओरिबा फिबम सिदा भानुवासता लेरिबा अखोइगी मैतै इचिनाउसिंग मिति पांगन इचिनाउसिंग अदुगा लोइना अखोइ अतोप फुट मचासिंग खासिया खंगदे गारो खंगदे चाबागानदा खंगदे लेरिबा असिगी कैनो सिगदी थोदोकपा अशोक अपन नत्रगना थुवाइ खोगाइ अदुगुम्बा कैनो वाक्ति यावबा लेइब्रा भानुवासकी ओइना भानुवास सिलेक्टकी ओइना ओजा सनातन मैं मुकरमजरी अइना सुम खंगजबदा अखोइगी भानुगास्ता माइनॉरिटी अखोइगी चाबागानदता 14 माइनॉरिटी मोइगी लोन तरा मरीगी माइनॉरिटी बागान मरकसु लेरी अखोइ माइनॉरिटी 45 के मनुंगदा अखोइ मैतेई ने विष्णुप्रिया ने मैतेई पांगल ने अखोइ सोलबा मयाम लेरी बसी अखोइ रंजीतना लोना फोंदोख्रबनी घटना थोखिबा अदगैदी अखोइना चिंगनरिबा मफम कयादा मंदिर थुगाइबना चिंगबा घटना मयाम थोखिबसी अखोइगिसु लाइसंगदा मोइना थुगाइरकदरा हाइना मिपाइनबा लैबा कयाना नमिदांग ओइरकपगा मयाम संघनना अखोइगी मांदोप संगबा हौख्रे हाइना ngarang pautai adubu थोदोपा फत्तबा कैसु अखोइ ताखिदे ngasi भाव ताद्री होजी अखोइना अइना हाइजनिंगबदी मयामदा अखोइगी भानुगास्ता सुनते सुदु मैती ते सुनते अतै ग्रुप मयाम लेरिबसिगा अखोइगी मतमसी जामना सेक्शन गदबा मतम अमनी आइना आइना खंगजै मरमदी
ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯨ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅ ꯊꯕꯛꯇ ꯀꯧꯔꯁꯨ ꯄꯨꯂꯤꯁ ꯂꯥꯛꯑꯝꯕ ꯐꯪꯉꯔꯣꯏ ꯄꯨꯂꯤꯁꯀꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯑꯟꯁꯥꯔ ꯕꯥहिनीꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯅꯆꯤꯡꯕ ꯑꯇꯩ ꯑꯇꯩ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯟꯁꯥꯔꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯒꯣꯔꯃꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯑꯝꯕ ꯐꯪꯉꯣꯏꯗꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯟꯗ ꯁꯟ ꯂꯩꯕ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯆꯤꯟꯊꯤ ꯇꯧꯕ ꯑꯗꯨꯒꯩꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯗꯀꯥꯇꯤ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯖꯩ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯑꯦꯂꯥꯔꯠ ꯂꯩꯕꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯑꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯘꯇꯅꯥꯗꯨ ꯑꯣꯖꯥ ꯔꯣꯟꯖꯤꯠꯇꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯅ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯟꯗꯣꯂꯟ ꯊꯣꯛꯈꯤꯕ ꯙꯥꯀꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯗꯒꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯅ ꯇꯝꯖꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩ ꯈꯣꯏꯁꯥꯎꯅꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩ ꯄꯦꯟꯗꯕ ꯀꯌꯥ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤ ꯃꯣꯏꯒꯤ ꯗꯥꯕꯤ ꯃꯌꯥꯝ ꯑꯗꯥꯏ ꯇꯧꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯙꯥꯀꯥꯗꯒꯤ ꯇꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯀꯩꯅꯣ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯁꯤꯅꯤ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯔ ꯏꯔꯥꯡꯁꯨ ꯈꯔ ꯅꯦꯝꯊꯔꯦ ꯍꯥꯏꯅ ꯇꯥꯏ ꯇꯧꯕꯇꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯙꯥꯀꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯈꯔ ꯐꯤꯕꯝ ꯉꯁꯤ ꯐꯥꯎꯗ ꯉꯁꯤ ꯑꯌꯨꯛꯀꯤꯗꯤ ꯈꯪꯗꯦ ꯉꯔꯥꯡ ꯐꯥꯎꯗ ꯈꯖꯤꯛꯇꯪ ꯈꯔ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯤꯕꯝ ꯈꯔꯁꯨ ꯎꯏ ꯑꯗꯣ ꯍꯧꯖꯤꯛ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯇꯥꯔꯦ ꯄꯥꯔꯤ ꯆꯤꯡꯊꯥꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯥꯔꯤ ꯍꯧꯖꯤꯛ ꯙꯥꯀꯥꯒꯤ ꯐꯤꯕꯝꯁꯤ ꯀꯔꯝ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣই ꯙꯥꯀꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯄꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯍꯥꯏꯒꯗ꯭ꯔꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯁꯨ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯡꯁꯨ ꯑꯃꯨꯛꯇꯪ ꯈꯔ ꯁꯝꯂꯞꯅ ꯄꯥꯎꯗꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯝꯂꯞꯅ ꯄꯥꯎꯗꯝ ꯑꯣꯏꯅ ꯈꯔ ꯁꯨꯝ ꯇꯝꯕꯤꯌꯨ ꯄꯥꯔꯤ ꯆꯤꯡꯊꯥꯝ ꯙꯥꯀꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯕꯕꯥ ꯅꯋꯥꯖꯀꯤꯅꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯃꯔꯣꯟꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯁꯣꯏꯗ ꯑꯣꯏꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯅꯅ ꯃꯈꯣꯏꯕꯨꯁꯨ ꯏꯀꯥꯏꯕ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤ ꯏꯍꯧꯁꯤꯗ ꯑꯣꯖꯥ ꯑꯍꯩꯕꯝ ꯔꯣꯟꯖꯤꯠ ꯑꯃꯁꯨꯡ ꯑꯩꯒꯤ ꯀꯀꯥ ꯑꯃꯣꯝ ꯁꯅꯥꯇꯣꯟꯅ ꯌꯥꯝ ꯐꯖꯅ ꯇꯝꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯍꯩ ꯀꯀꯥꯁꯤꯡꯒꯤ ꯃꯣꯏ ꯇꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯍꯧꯔꯤꯕ ꯏꯍꯧꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯦꯊꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯁꯤꯒꯤ ꯍꯧꯔꯤꯕ ꯇꯥꯜꯂꯤꯕ ꯏꯍꯧ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯑꯣꯏꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯥꯟꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ नौना अमुक अमुक नौना कनो तौना कंस्ट्रक्शन तौना मोना डिमांड तौरी मरुना कोई फ्रीडम फाइटर की कुता 30 लेरंबा अमसुंग जेला कुता अदुंबा ओइबने अखोई 5% लेरमी बे अखोई माइनॉरिटी दु ओइ मदु यामलीबुदि हायना मोना 1% अदुना अखोई की मतांगदि मखोना थोइदोकपा अखोई पिभम थोई हायबा मतांग हिद थोइदोकपा येपा लेखिदे ओइ परसेंटेज तो खा लिखथाखरे अजि मयामना जानखरिबा 7% दुदा अखोई 1% लाखाना 5% लेरमबनी अदा इहौसी हौरपा मतमदगी अजि 2018 दा हौबदा हौबनी अदो मदुदा गवर्नमेंट जीरो तौरुरे कुतांसी रिजर्वेशन थी अदो मथंगा मुक लाइसी 2018 की मखा हंदक थी अमु कोर्ट नमु बखोई 18 दा तौगिबा प्रोकापोंदु अदुदा पीगिबा केनोदु रोल ऑफ ऑर्डर कोर्ट नम कमु केनो तौ लेरुबदुदा अमु दैथोंना लेरुबदु अदुदा इहौसी हौगिबनी अदु हंदकी अदुगी मतमदगी हौना खोई मतांगदा गम थोकते हाइबसिति हाइदि अते अते लेरिदु खरा लिखदु हाइगिबनी अच्छी मतंग आई हाइजनी अदई मथंगदा हौजिता लेरिबा ढाकादा लेरिबा मैतैसिंग अदुम ऑफिस ती हांगे हाय अदुबु अइना ngaraang अदुम मी मयाम फाउनै अयामबना चत्ते मरमदी करिगिनो दा हजि पुलिस नसा वजा केनोना सु हाइबि रे कका सनातन वजा केनोना सु हाइरे पुलिस ना
mai che posing da lai tabni mayam si security ke no du akoi na su sak mai du kha top pani na khara su aya mana iban mayang bau chatti ai matam si da thok pa any ke no thok pa du kaimta bichar phangoi da phem lai bani na ji mayam si thok na te adum interim government sina phajana paira ga mathaka da ngasi dagi ngasi hayeng dagi ti khara phara dra na hai aya mana Bangladesh police lai tre su ansar force na ji moi replacement tauna du kan honari aduna mayam se adum section B1 haidani section li adai amatang aina haidau ning bana akoi hajik lakli ba hong basi achau ba hong ma lak tor bani na akoi gi Bangladesh ta lai ba meitai sing su yamna section bam thoi maram di akoi ji minority ethnic minority si makoi gi meng da ji su akoi ga moi na hauri ba movement du akoi contradict oiti makoi gi meng da koi na kaimta problem create taw ya na khandi akoi ji leiram ba ai mamang da palam ba akoi gi government du gi jamna beneficiary waram bra natraga keno police ta yamna attack taw hu maram du su mayam tum khangwi tu ni police na mayam mi mende jaw da ba government ni hana khanaram ni mayam palam du mende jaw da government du police na protect tawram bani natraga force khara khangna agency khara na protect tawram bani hai bagi aya mana police ta su tai na gi bani aduna akhu mana moi gi target ai mayam na khoi sauna du gi target point nati adu mang da lai ba khoi na su ai mang da la ka do ban mi si da su aji ana ono ba constitution ba sem do kani an hairi asigi matam ji da khoi na jam hai sing na Bangladesh ta lai ba mai tai sing na yam na hai sing na i ba kot pa na tra ka keno si yam na taw bi wa na hai jani mayam da masigi apil si taw jani maram ji na tra ka di khoi si ai the transition period si da ne khoi mayam gi keno hening ti lancha ko hening ti amusung khoi si yam na accountable keno su na te aduna mayam gi dabagi khuti ona lancha ko ba do oi dana ba mayam section na ba na masi haira gai ti lo chanjare khoi dok pa hataba paw di leite dhaka da haudi su adum mohala ma mata ai di lekai da dhaka gi khoi lei manak sida adum keno taw ya na khoi lei bina ba khoi gi khangna ba mayam lei ngarang hi adum tagai tawi adu hai be mayam lei aduna ngarang adum TV paw da kai da lak ra sine mating khoi chwai da aduna khoi thok te su adum thok ta na lei ai na si haji Okay, pari du khajitang manung hanjan hai tare hoji daga da khara ngarang bha tare ngasi gidi khara ngalim na ngarang da gidi khara phare ko ngarang numidang gi matung hai kadra akoi yam ka hanjan irang hobo natraga na thugai ba natraga na gari mai tha ba asiguma thawdo hoji thoi ba natraga na khara ding dharabo tadu adu di thok tre ngasai kaka sanato na so hatet pang mi hibu ok taba mi huran chinthi adu ba yam kalle haji tawi yumda haje tauba dagai tauba aduna akoi hidi masak su tongan ba bising sulit panina akoi si target point wara kadra na akoi isana dum section na leibam thoi khudi mak tabi ba khudi mang na kaina da akoi da di he namu mayang hing di moi de dum akoi di kha tongan ban gen ba shon ba ta su pai shon ba du oi banina akoi da ila lai na ai di adu ba ok ta ba mising ban target wara kadra hai duna ki ba ma de dum kha lai ai di politically ke no na ta individually phatta ba mising duna ne Okay. Yes, hoi adugi concern du leibani na adu hoji koi dhaka da leiba maitei macha sing na na koi manipuri koi ki manung da pau phauna ba na tragana punna jugi not the action ke hatare kari gumba thabak thorom lokhat traga su koi manungi oiba na koi masen je sum contact leina bra na tragana koi sum ke hatare kari gumba thodo ma tholaga su amada asiga pau phauna na tragana asigi leidna koi manung khara yai tong wanda khara power leiba na tragana khajik kan no leiba kangu ga ke hatare authority singa sakhang makhang na ba makoi ga khara mari leina ba adugum-bagi keno sigi lifeline hai ga dra natra mateng pang bagi keno sigi matang sidi ba sigi matang na khana nei na ba natra khana ba ga haukat na rabo tado adumaina di leite aduga khoi dum kakanil moni su pau phang nei khoi dum pau je khoi leina ri singche chandra ji adudai khoi ni aiga niru khangde khoi si dum pau phang nei kamai taw nei mayam si dum lei di ban haron na tei su mayam si phone taw nei khoi adum bari de adumaina thanei rasmoni khangde mayam si thokanu khoi ji hadi irang si kana da khoi ya son ba kano ni na big pa group ni na khoi da dum khara ka taw bani ai di ina na ta bada political issue na ta bada ajiti adu
ꯑꯗꯨꯒꯨꯝꯕꯗꯨꯒꯤꯅ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯅꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯑꯦꯂꯥꯔꯠꯇꯤ ꯂꯩꯅꯩ ꯑꯗꯨꯝ ꯃꯗꯨꯗꯤ ꯑꯣꯚꯔꯑꯣꯜ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯄꯥꯎꯁꯤ ꯐꯖꯅ ꯐꯥꯎꯅꯩ ꯍꯥꯏꯗꯤ ꯊꯑꯣꯏꯅ Okay. ꯑꯩꯈꯣꯏ ꯐꯣꯔꯃꯦꯜꯂꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔ ꯈꯪꯗꯦ ꯑꯃ ꯊꯣꯛꯎꯕꯗꯣ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯇꯥ ꯁꯥꯟꯇꯣꯁꯨ ꯇꯦꯛꯁꯇ ꯂꯩꯕ ꯀꯃꯤꯁꯅꯔ ꯃꯥꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯧꯖꯤꯛ ꯏꯔꯥꯡꯗꯣ ꯑꯗꯨꯝ ꯅꯤꯡꯇꯝꯅ ꯊꯣꯛꯄꯗꯨ ꯌꯥꯝ ꯁꯥꯡꯅ ꯊꯣꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯃꯒ ꯑꯃꯒ ꯑꯗꯨꯝ Okay, that means ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ interim ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯗ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯐꯣꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯂꯩꯔꯕꯅꯤꯅ ꯑꯁꯤꯒꯤ ꯃꯔꯤꯁꯤꯗꯤ ꯑꯁꯨꯝ ꯂꯩꯅꯕ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯄꯔꯁꯣꯅꯦꯜ ꯑꯦꯇꯥꯛ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯅ ꯃꯩꯇꯩ ꯙꯒꯥꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯃꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯊꯣꯛꯂꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯂꯩꯕ ꯍꯧꯖꯤꯛ ꯁꯤꯂꯦꯠꯇꯁꯨ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯖꯥ ꯅꯤꯔꯟꯖꯣꯟ ꯑꯗꯨꯒꯩꯗꯤ ꯑꯇꯩ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯤꯂꯦꯠꯇꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇ ꯊꯣꯛꯇꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯆꯧꯕ ꯀꯌꯥꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯔꯨꯟꯖꯤꯅꯁꯨ ꯄꯜꯂꯤꯗꯣ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯕꯁꯤꯡꯗꯗꯤ ꯈꯔ ꯑꯦꯇꯥꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯗꯤ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯃꯊꯪꯗ ꯑꯣꯖꯥ ꯔꯨꯟꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯔꯨꯟꯖꯤꯠ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯥꯡꯕ ꯑꯗꯨꯑꯣꯏꯗꯤ ꯗꯨꯀꯥꯟ ꯍꯥꯡꯕ ꯑꯣꯐꯤꯁ ꯍꯥꯡꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯐꯤꯕꯝꯁꯤꯗꯤ ꯀꯔꯝ ꯇꯧꯔꯒꯦ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯍꯧꯖꯤꯛ ꯐꯣꯔꯝ ꯑꯃ ꯇꯧꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤ ꯂꯥꯛꯏ ꯐꯣꯔꯝ ꯇꯧꯔꯕ ꯃꯈꯥꯗ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯁꯤ ꯐꯣꯔꯝ ꯇꯧꯔꯕ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯃꯅꯤ ꯁꯄꯣꯔꯠ ꯂꯧꯕ ꯄꯣꯠ ꯇꯧꯕꯒꯤ ꯃꯊꯧ ꯑꯃꯁꯨ ꯇꯥꯔꯤ ꯃꯗꯨ ꯂꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯐꯝꯁꯤꯡꯗꯣ ꯄꯨꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯌꯥꯝ ꯊꯕꯛ ꯇꯧꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯇꯧꯅ ꯃꯌꯥꯝꯗꯣ ꯀꯧꯈꯠꯂꯒ ꯐꯝꯃꯤꯟꯅꯔꯒ ꯃꯗꯨꯒꯤ ꯊꯕꯛꯁꯤ ꯆꯠꯊꯔꯛꯄ ꯍꯧꯔꯛꯀꯗꯣꯔꯤꯅꯤ ꯃꯁꯤ ꯍꯧꯗꯣꯔꯤꯁꯤ ꯐꯝ ꯄꯤꯔꯦ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯄꯥꯛꯇ ꯃꯥꯡꯅ ꯊꯕꯛꯁꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯦꯛꯇ ꯏꯟꯕꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯎꯗꯦ ꯃꯗꯨꯅ ꯐꯣꯔꯝ ꯇꯧꯔꯕ ꯃꯈꯥꯗ ꯃꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯁꯦꯟ ꯀꯧꯈꯠꯂꯒ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯐꯝꯃꯤꯟꯅꯔꯒ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯥꯒꯤ ꯆꯦꯟ ꯑꯣꯐ ꯀꯣꯃꯥꯟꯁꯤ ꯑꯃꯨꯛ ꯔꯤꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯃꯗꯨꯒꯤꯅꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯁꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯍꯥꯡꯕꯒꯤꯁꯨ ꯑꯌꯥꯝꯕꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨल ꯍꯥꯡꯉꯅꯤ ꯍꯪꯆꯤꯠꯇꯒꯤ ꯀꯣꯂꯦꯖ ꯍꯥꯡꯉꯅꯤ ꯕꯖꯥꯔ ꯗꯨꯀꯥꯟ ꯄꯥꯠ ꯑꯣꯐꯤꯁ ꯑꯗꯥꯂꯣꯠ ꯍꯥꯡꯉꯅꯤ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯇꯁꯦꯡꯅꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯇꯧꯔꯤꯕ ꯉꯁꯥꯏ ꯄꯥꯔꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯗꯅ ꯁ꯭ꯀꯨꯜꯗ ꯊꯥꯒꯗꯧꯔꯤꯕ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯗꯨꯁꯨ ꯈꯔ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯀꯥꯡꯕꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯆꯦ ꯂꯥꯛꯑꯕ꯭ꯔꯥ ꯅꯈꯣꯏ ꯁ꯭ꯀꯨꯜꯁꯤ ꯍꯥꯡꯗꯕ ꯌꯥꯔꯣꯏ ꯀꯣꯂꯦꯖꯁꯤ ꯍꯥꯡꯗꯕ ꯚꯥꯔꯁꯤꯇꯤ ꯍꯥꯡꯗꯕ ꯌꯥꯔꯣꯏ ꯑꯁꯤ ꯅꯨꯃꯤꯠꯇꯩ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯦ ꯂꯥꯛꯑꯕ꯭ꯔꯥ ꯃꯗꯨꯒꯨꯝꯕ ꯆꯦꯁꯨ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯔꯤꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯛꯄꯗ ꯃꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯁꯤ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯐꯣꯡꯗꯣꯛꯏꯕ ꯁꯦꯝꯒꯠꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃ ꯍꯨꯝꯅꯤ ꯑꯃ ꯃꯁꯤꯗꯤ ꯆꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯞ ꯆꯥꯕꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄꯗ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯄꯥꯔꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯃ ꯌꯥꯝꯅ ꯑꯩ ꯊꯥꯒꯠꯆꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯃꯇꯝ ꯑꯁꯤ ꯏꯟꯇꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯒꯁꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯐꯝꯁꯤ ꯄꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯐꯠ ꯄꯥꯏꯕꯒ ꯍꯦꯛꯇ ꯅꯣꯡꯉꯥꯟꯕꯗ ꯊꯕꯛꯁꯤ ꯄꯥꯏꯕꯒ ꯈꯨꯗꯛꯇꯨꯒ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯇꯧꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯃꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯤꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯃꯤꯐꯝ ꯑꯃꯒꯤ ꯃꯊꯧ ꯇꯥꯏ ꯃꯥꯒꯤ ꯃꯤꯐꯝꯗꯨꯗ ꯃꯌꯥꯝꯁꯤ ꯀꯧꯈꯠꯂꯒ ꯑꯁꯤ ꯆꯠꯊꯕ ꯁꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯃꯤꯐꯝ ꯑꯁꯤ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯊꯧ ꯇꯥꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗꯣ जे पुलिस कांगूसु स्ट्राइक अमा तौदना मखोय मथक्ता कुंसे हंदकी थौदोक्सिदा आंदोलन असि टारगेट तौगिबगी मरमना मखोयसु थाना चेकपोस्ट मयाम लैरिबसिंगसि पुलिस अमता लैते हाइना पाउसि अदुम ताइ होजिक आंसार बिदि बिदा आंसार अखोगी आंसार ग्राम प्रतिरक्षा सिंगदा मखोय थानागी होजिक दायित्वसि
ꯁꯤꯅꯔꯤ ꯍꯥꯏꯗꯅ ꯉꯔꯥꯡꯗꯤ ꯔꯦꯗꯤꯑꯣ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯇ ꯂꯥꯎꯊꯣꯛꯈꯤ ꯁꯤꯟꯅꯕꯁꯤ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯂꯥꯛꯑꯒ ꯄꯥꯛꯇ ꯊꯕꯛ ꯄꯥꯏꯒꯅꯤ ꯄꯥꯏꯕꯒ ꯂꯣꯏꯅ ꯐꯖꯅ ꯆꯠꯊꯒꯅꯤ ꯆꯠꯊꯕ ꯉꯝꯒꯅꯤ ꯈꯨꯗꯛꯇ ꯆꯦꯅꯦꯜꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯑꯋꯥꯕꯤꯅꯤ ꯃꯗꯨꯅ ꯇꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯡ ꯂꯤꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯩꯁꯨ ꯃꯁꯤꯡ ꯂꯤꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯅ ꯍꯥꯏꯕꯒꯨꯝꯅ ꯖꯤ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯒꯤ ꯅꯠꯇꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯐꯣꯔꯁꯃꯦꯟ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯃꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯕ ꯂꯝꯍꯦꯟꯕ ꯀꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯗ ꯅꯨꯡꯗꯥꯡꯗ ꯆꯪꯉꯛꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯩꯅꯣ ꯍꯥꯏꯗ ꯂꯣ ꯑꯦꯟ ꯏꯟꯐꯣꯔꯁꯃꯦꯟꯁꯤ ꯍꯧꯖꯤꯛ ꯆꯞ ꯆꯥꯕꯤ ꯃꯐꯝꯗ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯨꯔꯥꯟꯕ ꯆꯤꯟꯊꯤꯕ ꯗꯀꯥꯇꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤꯗꯤ ꯆꯤꯡꯅꯕꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯑꯟꯗꯣꯂꯣꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯖꯦꯅꯔꯦꯜ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯁꯥꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯏꯁꯦꯟ ꯆꯦꯛꯁꯤꯟꯅꯗꯅ ꯑꯩꯈꯣꯏ ꯐꯖꯅ ꯃꯁꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯤꯠ ꯅꯥ ꯁꯤꯡꯗꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯅꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯈꯔꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯨ ꯌꯥꯝꯅ ꯑꯣꯖꯥꯅ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯃꯇꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯅꯥꯝ ꯄꯥꯝꯍꯩꯕ ꯑꯣꯖꯥ ꯄꯥꯝꯍꯩꯕꯅ ꯁꯤꯒꯩꯁꯤꯒ ꯀꯣꯃꯦꯟ ꯑꯣꯏꯅ ꯋꯥꯍꯩ ꯑꯃ ꯀ꯭ꯋꯦꯁꯟ ꯑꯣꯏꯅꯁꯨ ꯀꯩꯅꯣꯝ ꯍꯪꯉꯩ ꯁꯤꯚꯤꯜ ꯒꯚꯔꯟꯃꯦꯟ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯤ ꯇꯧꯐꯝ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅ ꯋꯥꯍꯪ ꯃꯆꯥ ꯑꯃ ꯍꯪꯖꯔꯛꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯀꯔꯤ ꯀꯃꯥꯏꯅ ꯔꯦꯁꯄꯣꯟ ꯄꯤꯅꯤꯡꯕ ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯁꯤꯂꯦꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯚꯥꯅꯨꯋꯥꯁꯇꯗꯤ ꯈꯔ ꯁꯤꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯁꯨꯝ ꯅꯍꯥꯔꯣꯟꯁꯤꯡ ꯄꯨꯜꯂꯒ ꯃꯣꯏ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯤꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯍꯤꯡꯗꯅꯤꯗꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯃꯣꯏ ꯁꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯇꯦꯝꯄꯜꯗ ꯑꯦꯇꯥꯛ ꯇꯧꯒꯜꯂꯦꯅ ꯇꯦꯝꯄꯜꯁꯦ ꯉꯥꯛꯏ ꯁꯦꯜꯂꯦꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯁꯨ ꯇꯧꯏ ꯑꯗꯨꯒꯩꯗꯤ ꯈꯨꯡꯒꯪꯗ ꯚꯥꯅꯨꯋꯥꯁꯀꯨꯝꯕ ꯑꯩꯈꯣꯏ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯣꯏ ꯀꯩꯊꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯈꯔ ꯉꯥꯛꯄꯒꯤ ꯀꯩꯅꯣꯁꯨ ꯄꯥꯎꯁꯨ ꯁꯨꯝ ꯇꯥꯏ ꯑꯣꯖꯥ ꯁꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯑꯣꯖꯥꯒꯤ ꯃꯣꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤ ꯍꯣꯏ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯋꯥꯍꯪꯅꯤ ꯃꯁꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯒꯣꯚꯔꯟꯃꯦꯟ ꯂꯩꯇꯕ ꯍꯧꯖꯤꯛ ꯈꯨꯗꯛꯀꯁꯦ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯗꯦꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯠ ꯅꯥ ꯁꯤꯡꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯒꯤ ꯉꯁꯥꯏ ꯄꯥꯔꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗꯤ ꯏꯇꯣꯞ ꯇꯣꯞꯄꯕꯅꯤꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯏꯁꯤ ꯏꯇꯣꯞ ꯇꯣꯞꯄꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯃꯃꯥꯡꯉꯩꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯊꯕꯁꯦ ꯃꯁꯤꯁꯨ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯂꯧꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯒꯚꯔꯟꯃꯦꯟꯠꯁꯤ ꯂꯥꯛꯇꯅ ꯔꯤꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯅ ꯆꯦꯟ ꯑꯣꯐ ꯀꯣꯃꯥꯟ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ 4ꯅꯤ 5ꯉꯥꯅꯤ ꯁꯣꯏꯗꯅ ꯆꯪꯈꯤꯒꯅꯤ ꯃꯁꯤ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯆꯪꯉꯛꯀꯗꯕ ꯃꯥꯏꯀꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯗꯣꯝꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛ ꯀꯩꯅꯣ ꯑꯣꯏꯕꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯃꯗꯨꯒꯨꯝꯕ ꯃꯥꯌꯣꯟ ꯑꯣꯏꯕꯁꯤꯡꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯗꯥꯡꯁꯤ ꯑꯍꯤꯡ ꯅꯨꯡꯗꯥꯡꯁꯤ ꯈꯔ ꯊꯦꯡꯅ ꯃꯁꯤꯗ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏ ꯙꯃꯥꯏꯗꯁꯨ ꯑꯗꯨꯝ ꯅꯍꯥꯔꯣꯟ ꯈꯔꯗꯤ ꯑꯗꯨꯝ ꯃꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯤ ꯅꯨꯡꯗꯥꯡꯗ ꯑꯗꯣ ꯚꯥꯅꯨꯒꯥꯁꯇꯗꯤ ꯍꯧꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯇꯥꯖꯔꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯅꯥꯇꯣꯟꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯙꯃꯥꯏꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯅ ꯇꯣꯉꯥꯟꯅ ꯐꯝꯅ ꯃꯤꯇꯤꯡ ꯑꯣꯏꯅ ꯐꯝꯅꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯕꯗ ꯍꯥꯏꯅꯔꯒ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯠꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯅꯍꯥꯔꯣꯟ ꯈꯔ 2-3 4 ꯑꯩꯈꯣꯏ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯋꯤ ꯑꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯑꯩꯈꯣꯏ ꯀꯥ ꯁꯅꯥꯇꯣꯟꯅꯁꯨ ꯂꯥꯛꯆꯒꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯍꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯅ ꯌꯥꯝꯅ ꯇꯦꯟꯅ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ
there is a kind of sumaina chauna ihobri thokdragasu leibak pumba natragana whole Bangladesh tawri sumaina tawdragasu Manipur dasu khunai gi oiba keno dikhara phange duga Bangladesh ta oriba phibam sida ngasai gi hare kan hare ba koi tamdinga harisi asiu khara sandokna haibiu aduga loina na akoi gi meitei Bangladesh ta leiriba maru oina koi khungang da leiriba amadi koi mapan da leiba koi pari na budi hare koi keno metropolitan city da leiba sing city sum yum da leiba na thodok ba keno leite aduga meitei gi khun leiba natragana koi gi kai haitare koi gi laikai haitare kai roi laikai keno asigumba sigadi thodokna attack to bantraga asigi keno sidi lak kani habi thada asigi matang sida hujik oireiba phibam se phagalakkadraina khanba natra kali kam kari tawba yai ngasai Oja Ranjit na sum na phongdokpi grabani akoigi hujik tanja siga government ma laaga su layan su tare adu matamdi nongnini sum changini ingthabada ngai batai nongnini katang ngai ra matungda hanagi mawongdu dia koi farakadra na khalli hujik Manipur da aina ngasai hajabadu akoigi Dhaka da student mayam singna andolon tawkibase asi pin da bang thamo pin da ba kaya phumjanna thambado phuk launa sakthok po mai chak ne ba masi mai chak asi akoigi Manipur da tangdu leita da na leiriba akoigi Manipur da leibiriba proja mayam isinau sing moi gi su kaino mayam hauraga sigi mawongda ihu ama sagat mayam dauri bani akoi maibel singna khongjang chatpa na chingba mayam protest tawba mayam jauri bani mayam thokhi bani Dhaka dagi tamjau bagi mathau tai haiba sidnabu Dhaka gi sidi andak mai pakhi ba ko bani na akoi gi Manipur dasu Dhaka dagi tamjaraga Imphal na Manipur na mai pakpi ba oiraga di akoi su harau jagadaba adugumba tanjadu Manipur Dhaka dagi tamjabagi mathau tai haiba masi wai se haining okay okay thagachari ka doragadi akoi hujik Bangladesh ki phibam si khara phagalak phaidra kaina de ngasi government form tawrani haina su lauthokre aduga ngasi hayang se de form tawragadi adugi chaptaba hoi tang taba phibam dumak laktra su tam tapna phagalakani haibagi keno si sum dai the party sum akoi ngasi gi keno si yamna su sangna su keno tore khuda ta tawbanina akoi oirakli ba phibam si de sum Dhaka da su leibanina akoi hujik office ka ba ngasi di government office ki secretariat natragana kai haitare law enforcement police su khajna keno oibna kamaina keno se huji ki oina ngasi gi di tho mara dur ka su mayam dagi pauta bandra ka news ta bu su kulak keno da kai haitare lai kai roi le kai chum yenga ga huji thudok pa irang di leitri haina di hainari adura ga su hoi akoi na section na jum da leiba aduga loina office ta chatpa gi keno si la apu lakri office kaba haugatpa natragana bank ta chatpa bazar da cross to chatpa asigumgi daily akoi daily keno se inconvenient oi driba natragana hojik su sum thokpa ngamna driba Dhaka gi irang Dhaka gi mo tado adum office chatlaga su hajik regular phajana mi yamna chatpadi adum oidri tabada aduga adum bazar taw bokhobe adum thoeda akoina adum khara hena section jabagi wani tado okay mi di adum tathok tasin di adum tawi movement aduga jam hen hana dumaina full swing da no tawbadi leiti adudagi tado ngasai kaka singna wafam haibadu tane Dhaka gi budi akoi adum maitai su pulap lai badi natabani adumaina su individually attack tawra individual oi bayai aduda akoi keno singda su ina haiden kaka singna su ngasai pan bada akoi hajik social media maru na Facebook ta share to bokot pada itang mayam si section bi wana kungin naharon sing da haning maram dia koi adugi du amtang kaka sing na su mayam da koi tabi ba mayam su adugi du social media da share to itang alert lai piu maram dia si koi si id politically kan oi gi dana ba amana koi yaraga di kungi lai bi ba koi id ban wasta damai da bisgau da sileta lai ne ba surrounding ari ga koi gi lai metai kunjinga surrounding da lai ba masak nara ba lusing ba majority miyam gi aro na Bengali Muslim hai tare majority miyam gi
ꯃꯈꯣꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯇꯪ ꯍꯟꯗꯛꯀꯤ ꯐꯤꯕꯝꯁꯤꯗꯅꯦ ꯃꯣꯏꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯗꯤ ꯅꯈꯣꯏꯅ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯃ ꯈꯤꯇꯪ ꯊꯝꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯊꯣꯛꯁꯨ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯊꯣꯛꯂꯛ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨꯗꯤ ꯈꯨꯗꯛꯇ ꯁꯣꯜꯕ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯑꯗꯨꯅ ꯏꯟꯐꯣꯔꯝ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ ꯅꯣꯏꯅ ꯑꯝꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯅꯕꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯄꯥꯝꯍꯩꯕ ꯅꯤꯔꯃꯜ ꯇꯥꯃꯣꯗꯨꯅ ꯃꯥꯅ ꯏꯔꯛꯈꯤꯕꯁꯨ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕꯤꯔꯤꯕ ꯃꯦꯖꯣꯔꯤꯇꯤ ꯄꯤꯄꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯈꯤꯇꯪ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤꯗꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝꯇꯪ ꯃꯗꯨ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯟꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯅꯣꯠ ꯂꯥꯏꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁꯔꯚꯥꯏꯕꯜ ꯑꯃꯗꯤ ꯑꯦꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯕꯨ ꯑꯣꯏꯔꯣ ꯇꯥꯎꯟꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯃꯣꯠ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯦꯜꯞ ꯂꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯀꯣꯟꯇꯥꯛ ꯅꯝꯕꯔ ꯑꯃ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯁꯦꯝꯒꯠꯄ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯁꯨ ꯂꯩꯔꯦ ꯇꯥꯗꯣ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯗꯣꯏꯅꯦꯕ ꯃꯦꯖꯣꯔꯤꯇꯤ ꯄꯤꯄꯜꯁꯦ ꯃꯈꯣꯏꯗꯁꯨ ꯍꯦꯜꯞ ꯐꯪꯅ ꯃꯔꯝꯗꯤ ꯃꯁꯤ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯟꯗ ꯇꯣꯉꯥꯟ ꯑꯃ ꯁꯟꯗꯣꯛꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯑꯦꯇꯦꯛ ꯇꯧ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯟ ꯉꯝꯃꯣꯏꯗꯕ ꯀꯩꯅꯣꯗ ꯃꯁꯤꯗ ꯂꯥꯛꯏꯕ ꯃꯨꯛꯇꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯄꯟꯖꯒꯦ ꯔꯥꯖꯥꯔꯕꯥꯒ ꯄꯨꯂꯤꯁ ꯂꯥꯏꯟꯗ ꯑꯩꯈꯣꯏꯗꯨꯗꯒꯤ ꯏꯅꯥꯎ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯅꯣꯝꯆꯥꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯅꯥꯎꯄꯥꯁꯤꯡ ꯃꯆꯟ ꯃꯥ ꯑꯥꯗ ꯆꯪꯉꯦ ꯁꯥꯕꯤꯇꯤ ꯑꯣꯏꯔꯣꯝꯗ ꯑꯗꯨ ꯔꯥꯖꯥꯔꯕꯥꯒ ꯄꯨꯂꯤꯁ ꯂꯥꯏꯟꯗꯨꯗ ꯂꯩꯕꯗꯨꯗ ꯃꯨꯛ ꯃꯌꯥꯝꯁꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯪꯁꯤꯜꯂꯛꯅ ꯍꯦꯛꯇ ꯑꯗꯨꯝ ꯀꯩꯅꯣꯗꯁꯨ ꯖꯇ꯭ꯔꯥꯕꯥꯔꯤꯔꯣꯝꯗꯁꯨ ꯐꯅꯌꯥꯝ ꯍꯥꯠꯈ꯭ꯔꯤꯗꯨꯅꯤ ꯄꯨꯂꯤꯁ ꯑꯗꯨ ꯍꯦꯛꯇ ꯑꯣꯝꯁꯤꯜꯂꯛꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯗ ꯃꯣꯏꯅ ꯃꯌꯥꯝꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯇꯧ ꯃꯥꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯐꯨꯜ ꯍꯥꯞ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤ ꯇꯥꯔꯗꯤ ꯅꯣꯏꯁꯨ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯨꯅꯅꯦ ꯄ꯭ꯂꯤꯖ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯁꯤ ꯄꯨꯂꯤꯁ ꯃꯤ ꯌꯥꯝꯈ꯭ꯔꯕ ꯄꯨꯂꯤꯁꯅꯦ ꯔꯥꯖꯥꯔꯕꯥꯒ ꯄꯨꯂꯤꯁ ꯂꯥꯏꯟꯗ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏꯁꯨ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯅꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯤ ꯀꯣꯟꯅꯕꯨꯗꯤ ꯍꯟꯈ꯭ꯔꯦ ꯑꯗꯨ ꯃꯣꯏꯗꯤ ꯄꯨꯔꯥ ꯁꯤꯔꯦ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯑꯍꯤꯡꯗ ꯊꯥꯅ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯔꯥꯖꯥꯔꯕꯥꯒ ꯄꯨꯂꯤꯁ ꯂꯥꯏꯟꯗꯒꯤ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏ ꯍꯧꯕꯗ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯩ ꯁꯤꯐꯥꯏꯁꯤꯡꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯅꯣꯇꯤꯁ ꯌꯥꯎꯗꯅ ꯂꯣꯏ ꯍꯧ ꯆꯦꯟꯈ꯭ꯔꯦ ꯏꯅꯥꯎꯗꯨꯅ ꯂꯩꯔꯛꯄꯗ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯆꯦꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯩꯒꯨꯝꯕ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯂꯥꯏꯟ ꯈꯛꯇꯅ ꯌꯥꯔꯣꯏ ꯊꯪꯅꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯦꯖꯣꯔꯤꯇꯤꯒꯤ ꯃꯌꯥꯝꯁꯤꯡꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯃꯁꯤ ꯉꯝꯕ ꯌꯥꯔꯝꯗꯣꯏ ꯑꯗꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯤꯇꯪ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯗꯤ ꯑꯩꯈꯣꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯗꯩ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕꯁꯤꯡ ꯃꯈꯣꯏꯗꯨ ꯃꯇꯦꯡ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏꯗꯗꯤ ꯉꯝꯃꯣꯏꯗꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯗꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ Okay, ꯄꯨꯂꯤꯁ so ꯑꯗꯨꯅ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯗ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤ ꯑꯗꯨ ꯀꯌꯥꯝ ꯁꯥꯊꯤꯔꯒꯦ so ꯑꯁꯤꯅꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩ ꯁꯨꯝ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯒꯠꯆꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯖꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯛ ꯁꯦꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯕꯤꯅꯔꯤꯕ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤ ꯑꯃꯨꯛꯀ ꯔꯤꯚꯤꯖꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯦꯅꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯏꯍꯧ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯦꯝ ꯁꯥꯅ ꯂꯩꯕ ꯆꯪꯉꯤ ꯑꯁꯤꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯤ ꯄꯥꯔꯤꯅ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯔꯟꯖꯤꯠꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯇꯪ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯃꯇꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯌా ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩ ꯆꯍꯤ 15 ꯀꯨꯟ ꯐꯥꯖꯤꯜꯂꯛꯄꯥꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯆꯍꯤ 30ꯃꯨꯛ ꯂꯩꯔꯝꯕꯗꯨꯒꯁꯨ ꯍꯣꯏ ꯂꯥꯟꯒꯤ ꯃꯇꯝꯗꯨꯅ ꯂꯥꯟꯗ꯭ꯔꯣ 71ꯒꯤ ꯑꯗꯨ ꯅꯠꯇꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯁꯥꯠ ꯔꯦꯖꯤꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯔꯁꯦꯜ ꯂꯣ ꯂꯥꯛꯄ ꯃꯇꯝ ꯃꯥꯔꯁꯦꯜ ꯂꯣꯒꯤ ꯃꯇꯨꯡ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯒꯣꯔꯃꯦꯟ ꯆꯦꯟꯖꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯌꯥꯝꯕ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯊꯣꯡꯗ ꯁꯨꯝ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯣꯇꯦꯂꯤ ꯁꯠ ꯗꯥꯎꯟ ꯍꯥꯏꯇꯥꯔꯦ ꯇꯣꯇꯦꯜ ꯒꯚꯔꯟꯃꯦꯟ ꯀꯣꯂꯥꯞꯁ ꯑꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯃꯔꯛꯇ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯆꯥꯎꯅ ꯍꯧꯕꯁꯤ ꯀꯌꯥ ꯂꯩꯇꯕꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯂꯩꯇꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯒ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤꯁꯨ ꯁꯨꯝ ꯁꯝꯂꯞꯅ ꯖꯁ ꯀꯄꯜ ꯑꯣꯐ ꯃꯤꯅꯤꯠꯁ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯨꯝ ꯊꯝꯕꯤꯌꯨ ꯍꯣꯏ ꯃꯁꯤ
ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯔꯤꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯁꯥꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯈꯔ ꯈꯔ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯠꯐꯣꯝꯁꯤꯗ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯅꯆꯤꯡꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯂꯦꯡ ꯑꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯕ ꯐꯦꯁꯕꯨꯛ ꯑꯁꯦ ꯃꯑꯣꯡꯒꯤ ꯀꯩꯅꯣꯁꯤ ꯁꯤꯌꯥꯔ ꯇꯧꯅꯩ ꯇꯧꯕꯁꯤꯗ ꯃꯁꯤ ꯁꯤꯌꯥꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯁꯤꯗ ꯀꯣꯃꯦꯟ ꯇꯧꯕꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯤꯡ ꯂꯤꯛꯄꯅꯤ ꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝꯒꯩꯃꯨꯛ ꯍꯦꯟꯅ ꯃꯁꯤꯡ ꯂꯤꯛꯂꯕ ꯍꯟꯊꯔꯕ ꯀꯩꯅꯣ ꯇꯧꯔꯕ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏ ꯊꯝꯕ ꯇꯥꯏ ꯃꯤꯆꯝ ꯄꯥꯕ꯭ꯂꯤꯛ ꯃꯅꯨꯡꯗ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯕꯪꯒꯥꯂꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯂꯩꯒꯗꯧꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯥꯛ ꯂꯥꯎꯅ ꯁꯤꯌꯥꯔꯁꯤ ꯇꯧꯒꯅꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯗꯨꯒꯩꯗꯤ ꯀꯣꯃꯦꯟ ꯇꯧꯅꯤꯡꯉꯤ ꯍꯥꯏꯅ ꯄꯥꯛꯇ ꯀꯣꯃꯦꯟ ꯇꯧꯒꯅꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯒꯤ ꯀꯩꯅꯣꯅꯤ ꯊꯣꯛꯂꯛꯏꯁꯦ ꯃꯗꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯦꯂꯥꯔꯠ ꯂꯩꯕꯤꯅꯕ ꯁꯥꯇ꯭ꯔꯁꯤꯡꯅꯆꯤꯡꯕ ꯃꯁꯤ ꯃꯔꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯂꯥꯠꯐꯣꯝ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯂꯁ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯩꯒꯨꯝꯕ ꯑꯦꯇꯦꯛꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯑꯦꯇꯦꯛꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯒꯗꯧꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯏꯟꯐꯣꯔꯁꯃꯦꯟ ꯄꯨꯂꯤꯁꯁꯨ ꯂꯩꯇꯦ ꯈꯨꯗꯛꯇ ꯑꯩꯅ ꯋꯥꯀꯠꯂꯨꯗꯣꯔꯤꯗꯣ ꯐꯣꯟ ꯇꯧꯔꯨꯗꯣꯔꯤꯗꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯑꯦꯟꯑꯣ ꯊꯥꯅꯥ ꯄꯨꯂꯤꯁ ꯌꯨꯑꯦꯟꯑꯣꯗꯨꯒꯤ ꯃꯄꯥꯡꯒꯜ ꯊꯣꯛꯏꯗꯣ ꯄꯨꯂꯤꯁꯇꯨ ꯂꯩꯔꯒꯅꯤ ꯌꯨꯑꯦꯟꯑꯣꯗꯨ ꯃꯄꯥꯡꯒꯜ ꯊꯣꯛꯇꯣꯔꯤꯗꯣ ꯄꯨꯂꯤꯁ ꯂꯩꯇꯦ ꯄꯨꯂꯤꯁ ꯊꯥꯅꯥꯗ ꯄꯨꯂꯤꯁ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯟꯁꯥꯔ ꯕꯤꯗꯤꯕꯤꯗ ꯉꯔꯥꯡꯅꯤ ꯂꯥꯎꯊꯣꯛꯏꯗꯣ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯗ ꯖꯧꯔꯕ꯭ꯔꯥ ꯖꯧꯗ꯭ꯔꯤꯕ ꯀꯣꯃꯥꯟꯗꯣ ꯖꯧꯅ ꯆꯦꯟ ꯑꯣꯐ ꯀꯣꯃꯥꯟꯗꯣ ꯃꯦꯟꯇꯦꯟ ꯇꯧꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ ꯃꯗꯨꯁꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯦ ꯃꯗꯨꯅ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯩ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯊꯪꯅꯔꯤꯕ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯁꯤ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯤꯝ ꯒꯣꯔꯃꯦꯟꯁꯤ ꯑꯣꯏꯔꯤꯕ ꯑꯟꯗꯣꯂꯣꯟꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯃꯛꯂꯤꯕ ꯏꯟꯇꯔꯤꯝ ꯒꯣꯔꯃꯦꯟꯁꯤꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯀꯔꯤꯒꯤ ꯄꯥꯔꯇꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯅꯣ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡ ꯂꯩꯔꯒꯗꯤ ꯃꯈꯣꯏꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯤꯌꯥꯖꯨꯁꯤ ꯊꯝꯃꯒ ꯅꯈꯣꯏꯅ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥ ꯑꯅꯥꯁꯤ ꯅꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯈꯣꯏꯗ ꯈꯤꯇꯪ ꯍꯥꯏꯅ ꯊꯝꯃꯒꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯖꯩ ꯃꯗꯨꯅꯤ ꯄꯥꯔꯤꯅ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯨꯁꯨ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯒ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯃꯃꯥꯡꯉꯩꯗ ꯄꯤꯔꯤꯌꯣꯠ ꯑꯃ ꯂꯩꯔꯝꯃꯤ ꯄꯤꯔꯤꯌꯣꯠꯇꯨꯒꯤ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯗꯤ ꯃꯁꯥ ꯊꯋꯥꯏ ꯀꯟꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯁꯤꯗ ꯀꯅꯥꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒ ꯈꯤꯇꯪ ꯃꯔꯤꯁꯦ ꯊꯝꯅꯔꯒ ꯐꯖꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯔꯛꯏꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒ ꯋꯥꯔꯤꯁꯤ ꯁꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯂꯣ ꯑꯦꯟ ꯑꯦꯟꯐꯣꯔꯁꯃꯦꯟ ꯂꯩꯇ꯭ꯔꯤꯕ ꯀꯣꯂꯥꯞꯁ ꯑꯣꯏꯔꯤꯕ ꯃꯇꯥꯡꯁꯦ ꯇꯥꯟꯖꯥꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯈꯖꯤꯛꯇꯪ ꯀꯥꯟꯅꯕꯗꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯖꯩ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯅꯥꯇꯟ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯨ ꯈꯖꯤꯛꯇꯪ ꯁꯨꯝ ꯇꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯂꯣꯏꯅ ꯀꯩꯅꯣ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯦ ꯃꯁꯥ ꯃꯁꯥꯅ ꯆꯦꯛꯁꯤꯟꯕ ꯅꯝꯕꯔ 1 ꯃꯁꯥ ꯃꯁꯥꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯆꯠꯂꯒꯁꯨ ꯑꯩꯒꯤ ꯄꯣꯠ ꯆꯩꯗꯨ ꯂꯩꯔꯒ ꯁꯨꯝ ꯕꯖꯥꯔꯗꯒꯤ ꯌꯨꯝꯗ ꯍꯟꯕꯤꯔꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯌꯦꯠꯅꯔꯨꯕꯩ ꯃꯊꯧ ꯇꯥꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯩꯁꯨ ꯃꯊꯧ ꯇꯥꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯤꯌꯥꯖꯣ ꯍꯥꯏꯕ ꯂꯤꯌꯥꯖꯣꯗꯨ ꯍꯧꯖꯤꯛ ꯀꯅꯥꯒꯅꯣ ꯂꯤꯌꯥꯖꯣ ꯇꯧꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯤꯌꯥꯖꯣꯁꯨ ꯃꯊꯧ ꯇꯥꯏ ꯃꯥ ꯍꯤꯡꯅꯃꯛ ꯍꯣꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯊꯕ ꯍꯧꯖꯤꯛꯀꯤ ꯆꯦꯛꯁꯤꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯧꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯆꯠꯇꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯊꯣꯛꯇꯣꯔꯤꯅꯤ ꯊꯣꯛꯇꯣꯔꯤꯁꯤ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯃꯇꯨꯡ ꯏꯟꯅ
ꯑꯩꯁꯦ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯍꯥꯏꯅ ꯃꯣꯏꯁꯨ ꯃꯩꯇꯩꯅꯤ ꯇ꯭ꯔꯥꯏꯕꯦꯜꯁꯅꯤ ꯍꯥꯏꯅ ꯃꯣꯏ ꯑꯩꯈꯣꯏ ꯁꯛꯁꯤ ꯇꯣꯉꯥꯟꯅ ꯐꯨꯗꯣꯛꯄ ꯁꯛꯅꯤꯅ ꯑꯗꯨꯅ ꯇꯦꯟꯁꯟ ꯑꯃ ꯁꯨꯝ ꯏꯁꯥꯗ ꯂꯩꯖꯩ ꯃꯁꯤ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯃꯁꯤ ꯀꯣꯛꯇꯣꯔꯤꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯈꯥꯗ ꯀꯣꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤ ꯍꯥꯏꯔ ꯂꯣꯏꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯣꯀꯦ ꯈꯨꯔꯨꯝꯖꯩ Okay, pari sigai nuaiba haigadra natagana khara phaba pau kharadi hujiki kanoda ina sum news khara channel khara yengba sum lai adugo oina naharon hujik maroina student sing sisu khara pro haide khajiktang pro committee ro na hana progatisil khara kanoiba khara forward khanba kanonina ko minority da show kanu de any ethnic minority bo or linguistic minority bo or natraka religious minority bo or makhoi sigi matang da makhoi gi ka hatare sympathy te natana makhoi na tawhum thokpa kanotri tawri habagi pautai so bangladesh ki hujik oriba phibam sita yes hujiki oina de khajiktang ka hatare awaba natraga na government ama transitional oibna khajitang nungnangba natraga khara nungsa thininga oiba udi lei aduga hojik oireba naharol haigadra koi students ki movement sing di afaba progressive mind ki tholok mani do so akoi aside sida khajitang orga se akoi khantaba yabra se khajitang better bangladesh mo oirakani ha when it's become like khara phajana keno orko matam tang tabado aduge du ate su khara pharakadra na khanba kari just future prospect ne koi ha future kari orakpa jai adugi ado khoi yamna thade maramdi Bangladesh ta maitai singi oina di maitai natra khoi keno singi di yam pharakadra na khali maramdi khoi di law and order lai basi khoi di yamna keno khunai ji adi achum ba khunai ma lak phai basi khoi gi apik ba group singi di madu aphaba oi maram adu khoi di matam puna makta law and order sibu obey to ba kanguni maramdi khoi na aran ba to ngamde maitai khaki na tab apik group puna mak aduna law and order pharakpa natraga khoi gi laibak si maring chumna tumba khunai am palak pai khoi gi di pharakadra na masi khalli amasung haji haurei ba naharon sing natraga haji maru oina asim rule sarakan aidi haji chauna mo student sing gi eno spokesperson oi ba maru oina ma dum mo khoi gi guide oi bo jamani ma so dum khoi minority sing aidi ethnic minority sing jam nuksi go jani aduna waduda jauri bo LRD gi kan oi director oi ba samsuluda ga adu sarwe ga du yauri ma khoi su am chawber ul lawi adu moi sha dum mening mai dum matang da dum phajana khangi ba kano sing ni aduna adu ta hunata na adu naharon sing na hai ba mo khoi gi pi ba mandate mang na ta ro khoi aphaba khunai ma lakadra hai ba di thajab lai ta masi lakhon du thoi akoi gi khwai de kiningai oi di khoi bihar oi ga the revolution bihar oi ga dra hai ba di matek tamana lo ba sing ne mana lo hi ga dra hai ba si jam na ki nei adu bu ajiki lai di ban haron hi de yam thajab lai mo pai rei ba sing chi pha ga dra na biplop natraga anauba ahung am lai si behar oi kita bai basi yawol anauba yawol ama lakpa haitare anauba yawol ama lakadra ai da to bam khurung chaba lo basi opportunity kanguna makoina ai di mandek tamana lo gi bai do oi kita bai basi koi gi phabo ni asi gi sin anauba phaba ma lakadra hai basi khali ka okay so it means makoi tham su mai te lai di Bangladesh ta lai ba mai te koina ne makoi bu so koina ji full support to watai natraga di koi si lamji da lai ri ba akoi si ai di mainstream da gi hana ne ongana lai ram haji ki yara roi ta do mamang da mai te si matam sang na koi Bangladesh ta lai ri ba maru oi ba stream si ko tongan lai rai hauji ti koi masida media gi thu de khang de ai di Bangladesh ki inchi ma ba hang dra ba matam ni ai information ama ga ma aduna mainstream da gi tongana lai be ki tong tab lai te na ahong ba si bu koi sago na chat patam ba tai ai koi di maru oi na da koi hing ba tai si da chan tau ba du tam ba tai ahong ba lak khuding ma du adugi mawong na khoi manung da jaman khoi maitai manung da jaman sendeng lai na surrounding da lai bine ba ethnic minority te khoi bisnupia kanghu ngade khoi ki maitai pangan kanghu khasi lai ri garo lai ri tripura lai ri te khoi ti state lai ma khoi ga so khoi kari to ba tai hai ba ka su chungsan na ba tai na khoi si chungsan na da ga ding mo ta aduna ai khoi su hajik lai ba ka no sing ti da akoi adivasi satro kaino da gi kunana ba hona gan akoi gi matang da security laina ba natraga khoi ki ai representative laina ba ano ba moi di policy ma sema kani hai aduna ai di khuding maki moi kano sing laina ba representation laina ba akoi thambi wa voice voice lak na ba voice kano to thu ma tam da khoi su
ꯑꯩꯈꯣꯏ ꯃꯩꯇꯩꯗꯒꯤ ꯑꯣꯏꯔꯦ ꯈꯪꯗꯦ ꯏꯁꯥꯃꯛꯁꯨ ꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯨꯗꯦꯟ ꯍꯥꯟꯅ ꯑꯩ ꯀꯩꯅꯣꯗ ꯌꯥꯎꯔꯝꯕꯗꯣ ꯃꯗꯨꯒꯤ ꯊ꯭ꯔꯨꯗꯩ ꯑꯣꯏꯁꯨ ꯑꯩ ꯆꯠꯅꯒꯁꯨ ꯃꯣꯏꯁꯨ ꯎꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯣꯏꯅ ꯄꯥꯏꯍꯜꯂꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯑꯗꯨ ꯆꯠꯅꯕ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯨ ꯂꯩꯐꯝ ꯊꯣꯛꯏ Okay. ꯑꯩꯈꯣꯏ Thakachari Pari. ꯃꯩꯇꯩꯁꯨ ꯌꯥꯎꯁꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨ ꯑꯗꯨ ꯊꯝꯅꯤꯡꯉꯤ ꯑꯍꯣꯡꯕꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ That's ꯍꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯁꯨ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯈꯔ ꯏꯅꯥꯏ ꯇꯥꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇꯇ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯏꯕ ꯃꯥꯂꯦꯝꯗ ꯊꯣꯛꯈꯤꯕ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯑꯣꯟꯕ ꯄꯨꯔꯛꯄꯁꯤ ꯂꯣꯏꯅ ꯈꯔ ꯏ ꯇꯥꯕ ꯈꯔ ꯊꯨꯒꯥꯏꯕ ꯈꯔ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯒ ꯑꯑꯣꯟꯕꯁꯤ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯈꯔꯅꯤꯁꯤꯒꯤ ꯑꯋꯥꯕꯗꯨ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯇꯦꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯌꯦꯡꯕꯤꯅꯕ ꯑꯗꯩ ꯈꯔ ꯂꯤꯌꯥꯖꯣ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟꯒꯤ ꯈꯔ ꯄꯥꯎ ꯐꯥꯎꯅꯕ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯖꯥ ꯔꯣꯟꯖꯤꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯇꯥꯖꯔꯒ ꯑꯣꯖꯥ ꯔꯣꯟꯖꯤꯠꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯁꯨ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯁꯨ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯈꯔꯁꯨ ꯂꯩꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯅꯣꯠ ꯑꯣꯚꯔꯂꯦꯄꯤꯡ ꯅꯠꯇ꯭ꯔꯒ ꯍꯟꯖꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯋꯥꯍꯩ ꯈꯔꯇꯪ ꯑꯣꯖꯥꯒꯤ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯊꯝꯕꯤꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯅ ꯁꯤꯜꯂꯥꯡꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯂꯥꯏꯕ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯔꯥꯞꯄ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯄꯨ ꯏꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯍꯣꯕ ꯂꯩꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯅꯨꯡꯅꯥꯡꯕ ꯊꯥꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯊꯥꯖꯕ ꯄꯨꯔꯛꯄ ꯂꯝꯕꯤ ꯊꯥꯖꯕ ꯊꯝꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ ꯊꯥꯖꯕ ꯊꯝꯅꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯃꯒꯤ ꯑꯃꯅ ꯐꯠꯇꯅꯕ ꯇꯧꯅꯔꯕ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ ꯃꯥꯂꯦꯝꯗ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯛꯇ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯃꯁꯤꯡ ꯂꯤꯛꯂꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯇꯠꯅ ꯊꯥꯅꯗꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯁꯣꯏ ꯑꯔꯥꯜ ꯌꯥꯎꯅꯔꯒꯁꯨ ꯃꯗꯨ ꯉꯥꯛꯄ ꯍꯩꯕ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯔꯨꯞꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯗꯨꯃꯥꯏꯅ ꯆꯝꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯋꯥ ꯇꯦꯡꯕꯥꯡꯅꯁꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯈꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯕ ꯑꯣꯖꯥ ꯔꯣꯟꯖꯤꯠ ꯑꯩꯅꯗꯤ ꯀꯀꯥ ꯀꯧꯖꯕ ꯑꯣꯖꯥ ꯁꯅꯥꯇꯟ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎꯄꯥꯔꯤ ꯁꯤꯡꯊꯥꯝꯕꯨꯁꯨ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯌꯦꯡꯕꯤꯔꯛꯀꯗꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯑꯩꯈꯣꯏꯅ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯁꯅꯨ ꯍꯥꯏꯕꯗꯨ ꯏꯁꯣꯔꯒꯤ ꯈꯨꯌꯥꯈꯥꯗ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ